wa mi hata ai khoi bu hato li lang goi chalak li yek na wa mi tok na tam thi wa mi hata ai khoi bu hato li shaktam shumang halle kunai shuta khalle shaktam shumang halle kunai shuta khalle kizit na taklashi ai khoi gi shaktam se ai khoi gi shaktam se loi lam lei nga ki chai na khol kham li bi yung di thau yam na shin tha bu hoi ri bi mi ka thom lo ma le ngi lai mai shi da mi ka thom lo ma le ngi lai mai shi da yon hinga khom da pun chili chari hab lag le khom la kang lag le bina yon hinga khom da pun chili chari hab lag le khom la kang lag le nauri banawana mai hi mai tham sida thamoi da jak liba mai hi mai tham sida la mai gum jak theki yek da ba khu ding ma la mai gum jak theki yek da ba khu ding ma mi ka thok lo ma lim gi lai mai shida mi ka thok lo ma lim gi lai mai shida pizit na taklashi ai khoi gi saktam se ai khoi gi saktam se loi lam lei nga ki chai na khol khang gi bi yung gi thau yam na shin tha bu hoi ri bi mi ka thom lo ma lim gi lai mai shi da mi ka thom lo ma lim gi lai mai shi da mi ka thom lo ma lim gi lai mai shi da mi
lamdam se leiba amadi future da horokadaba youth singda mikap thoga akogi matamamda akoi kanjanaba tawgiba issue adubu citizenship amendment bill na immigrant myam si pusalaga onna tainaba mongdo ina pusalakwa emsuga MOU sign tawnogiba leirabawda usitaba dawna sumai tawraiba sigi myam singse any government lakpada emsuna hariba citizenship amendment bill natra haga indigenous myam group myam sibu mutatnaba lakwa any bill emsuna chanaba yaroi group sing sibu koi indigenous akoi myam sibu kumain kanjagani haibagi Hãy subscribe cho kênh Ghiền Mì Gõ để không bỏ lỡ
thoklo malim gilay maishida MITKAP thoklo malim gilay maishida Khambi mai hau lak le lan ching mai chak lak le Khambi mai hau lak le lan ching mai chak lak le thamoi ta chak li ba mai hi mai tham si da thamoi ta chak li ba mai hi mai tham si da la mai gum chak the ki yek da ba khu ding ma la mai gum chak the ki yek da ba khu ding ma MITKAP thoklo malim gilay maishida MITKAP thoklo malim gilay maishida Pijit na taklashi ay ko'y gisagdam si ay ko'y gisagdam China khôn khang iri yung di thấu yang na xin tha bu koi iri MITKAP thoklo malim gilay maishida MITKAP thoklo malim gilay maishida MITKAP thoklo malim gilay maishida lamdam se leiba amadi future da horok kadaba youth singda MITKAP thoga akogi matamam da koi kanjana ba tawgiba issue adubu citizenship lấy ngã kỳ say na khôn khang iri nhung đi thấu nhau na xin tha bu oi ri MITKAP thoklo malim gilay maishida MITKAP thoklo malim gilay maishida Khoi
oiribi mikap thoklo malemgi leimai shida mikap thoklo malemgi leimai shida hinna khongda punchili jari havlakle khomla kanglakle binay yol hinna khongda punchili jari havlakle khomla kanglakle nauri banawana mikap thoklo malemgi leimai shida mikap thoklo malemgi leimai shida khambi mai holagle lanching mai chagagle khambi mai holagle lanching mai chagagle thamoi da chakliba mai hi mai phamsida thamoi da chakliba mai hi mai phamsida la mai gum chakheki yenda bakhudingma la mai gum chakheki yenda bakhudingma mikap thoklo malemgi leimai shida mikap thoklo malemgi leimai shida pijit na taklashi ai khoi gi saktam se ai khoi gi saktam se loilam leingaki chaina khol khangi di yumgi thoyamna sinthabu oiribi mikap thoklo malemgi leimai shida mikap thoklo malemgi leimai shida mikap thoklo malemgi leimai shida lamdam se leiba amadi future da horokadaba youth singda mikap thoga akogi matamam da koi kanjana ba tawgiba issue adubu citizenship amendment bill na immigrant myam si pusalaga onna taina ba mong do ina pusalakwa MSU ga MOU sign taw nogiba leira bawda usita ba dawna sumai tawraiba sigi myam singse any government lakpada MSU na hariba citizenship amendment bill natra haga indigenous myam group myam sibu muthat na ba lakwa any bill MSU na chanaba yaroi group sing sibu koi indigenous koi myam sibu main kan jagani haibagi wakhalon do punna cheminaraga lamdam machi kanmin da isa isa punna thodang lomina 17 April Realization Day Manipuri Mahiroi Kunaina Lebak Miyam Glenana Chahi Kudingi Pangthokturna Lai Ngasi Senglaba Pisum Singada Hikat Tamzaba Mahiroi Thongmiyama Oina Lebakidam Chenja Chongjaramba Moina Ngasi Hikat Lekat Senglaba Thoba Singfumda Kachaba Fangzaba Si Pungning Dam Nuaizaba Amadi Chautukchaba Duga Hana Thogai Puminaramba Marup Singh Halaman Singh Tangnaba Yam Nuaibam Pokse Haizabatai Tasengna Ngasi Aikoida Singnaba Kayamakak Aikoi Mayoknari Ngasi Tangnari Basidagi Aikoi Hana 1980 da Tangnakiba Adudagi Hana Sigi Lady Bakui Kunagi Masakasin Hana Soxal Haibatai Maramana Kuna Lakadariba Punsigi Tungam Chata Aikoina resistant movement Lady Mukai Kunai Salagini Habase Tamning Akui Kunai Sena movement Loikiba
ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯃꯤꯂꯦꯁꯟ ꯇꯧꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯄꯥꯟꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯏꯟꯐ꯭ꯂꯛꯁ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯟ ꯃꯤꯇꯣꯞꯁꯤꯡꯅ ꯍꯥꯏꯖꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯁꯛꯇꯝꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯄꯔꯁꯦꯞꯁꯟ ꯑꯃ ꯄꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯦ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯁꯤ 1980ꯗ ꯊꯣꯛꯈꯤꯕ ꯑꯦꯝꯁꯨ ꯑꯃꯗꯤ ꯑꯦꯝꯁꯀꯣꯛꯅ ꯂꯝꯗꯝꯁꯤꯗꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯃꯄꯥꯟ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯅꯕꯒꯤ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗꯨꯒꯤ ꯏꯅꯣꯠ ꯑꯃ ꯉꯁꯤ 92ꯔꯛ ꯁꯨꯕ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯗꯦ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯃꯤꯌꯥꯝꯗ ꯑꯅꯧꯕ ꯏꯅꯣꯠ ꯑꯃ ꯊꯧꯅꯥ ꯑꯃ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯃꯒ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅ ꯆꯦꯠꯁꯤꯟꯅꯅ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯄꯤꯔꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊ꯭ꯔꯦꯠꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯥꯌꯣꯛꯅꯃꯤꯟꯅꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯃꯤꯍꯨꯠ ꯌꯧꯔꯛꯄ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝꯁꯤꯒꯤ ꯆꯠꯅꯔꯣꯜ ꯅꯤꯉꯣꯜꯁꯤꯡ ꯍꯥꯏꯕ꯭ꯔꯤꯠ ꯅꯦꯁꯟ ꯑꯃ ꯇꯞꯅ ꯇꯞꯅ ꯁꯦꯝꯒꯠꯂꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯨꯗꯤꯡꯃꯛꯇ ꯆꯔꯧ ꯃꯨꯔꯨꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯂꯩꯉꯥꯛꯂꯣꯟꯗ ꯄꯤꯔꯛꯂꯤꯕ ꯀꯦꯞꯇꯤꯞ ꯃꯥꯔꯀꯦꯠ ꯐꯥꯎꯕ ꯃꯈꯣꯏꯅ ꯄꯥꯏꯁꯤꯜꯂꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯔꯦꯖꯤꯁꯇꯦꯟ ꯃꯨꯚꯃꯦꯟ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯃꯨꯁꯤꯜꯂꯛꯄꯒꯤ ꯀꯥꯡꯈꯨꯜ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯉꯤ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏ ꯑꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯛꯏꯕ ꯊ꯭ꯔꯦꯠꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯌꯣꯛꯅꯃꯤꯟꯅꯔꯒ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯕ ꯀꯂꯦꯛꯇꯤꯞ ꯏꯐꯣꯔꯠ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯁꯤ ꯊꯝꯖꯩ ꯇꯁꯦꯡꯅꯃꯛ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ 2018ꯗ ꯑꯩꯈꯣꯏꯒꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯂꯝꯗꯝꯁꯤꯗ ꯆꯠꯅꯔꯅꯤꯅ ꯑꯗꯨꯕꯨ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯑꯃꯈꯛ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯤ ꯐꯖꯅ ꯔꯤꯒꯨꯂꯦꯠ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒꯤ ꯑꯉꯛꯄ ꯐꯪꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯊꯤꯡꯕ ꯉꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯦꯀꯥꯅꯤꯖꯝꯁꯤꯡ ꯂꯩꯉꯥꯛꯁꯤꯅ ꯄꯨꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯃꯨ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯤ ꯀꯩꯁꯨ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯔꯤꯒꯨꯂꯦꯠ ꯇꯧꯔꯀꯥꯟꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯈꯟꯗꯣꯛꯄꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯊꯨꯕꯗ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯦꯝꯁꯨꯒꯤ ꯐꯣꯔꯃꯔ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ 5-6ꯗ ꯄꯥꯏꯖꯔꯝꯕꯅꯤ ꯑꯩ ꯑꯦꯝꯁꯨꯒꯤ ꯑꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯉꯥꯡꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯦꯝꯁꯨ ꯍꯦꯛ ꯂꯩꯔꯤ ꯃꯈꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯏꯗꯅ 17 ꯑꯦꯄ꯭ꯔꯤꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯝꯁꯨꯅ ꯄꯥꯂꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯦꯝꯁꯨꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯍꯥꯏꯗꯨꯅ All Manipur Student Union lepa laitana sahi khudingi akhoi 17 April nasibu realization day mikap thokpa numit haina pangthokuna lai andak chai asiga nithurak suba akhoi thauramasi nasi mafam sida akhoi laikhidraba akhoi lamjing diramba akhoi yamba ni singjaba oina pangthokuna lakani hokhiba 1980 da thokhiba Manipur foreigner issue da maru oina Manipur dagi yalong mising bukananaba indigenous people sing bukananaba gidamakta sanction khiba emsu gi adugum laba khongjang adu da thawaina pothapi khaba ani bu akoina ngasi paw nising dun lakjawni loina na Manipur government amadi emsu ga yana khiba chupti adu ngasi pawba Manipur lengak nasu implement mapung phana tawdabana maram warkanda ngasi pawba lepa leitana yalong mising da indigenous people sing da socially politically amadi economically threat oiba yaba mawngda mitok mian cha ma ama haijalakanda mafam sida akoi Segang dun leisha lei ba mayam ase koi matam chana government su asi yengsimbam thoi haukiba sahi khara sida Manipur da akhoi ILP sanare hairaga su madubu fully implementation tawdabana maram warkanda ngasi phawda aikhoida yamna tungda horliba mirol singda akibi yaba mawngda akoi indigenous people sing asida aduki matik threat oiba yaba mawngda akoi influxing maruina akhoi mitok mian sa sing sina haijala kanda mafam sida saidang dun leisalakpadagi akhoi Mujik lagi di film masih atau kimatik critical situation nama do yaruk lehaina tamjaningi maram aduna Manipur government su mapung phana ILPC implementation tawna naba hairiba hiram masida yam akan maming amasanga kanda mitok mian sa sing asibo Manipur da kogi saidang dun leisaliba amadi unauthorized mawngda illegally
ꯑꯩꯈꯣꯏꯒꯤ ꯑꯟꯑꯣꯊꯣꯔꯥꯏꯖ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯒ ꯂꯩꯁꯜꯂꯤꯕꯁꯤꯡ ꯑꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯀꯥꯟꯗ ꯃꯁꯤ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯔꯤ ꯑꯩ ꯏꯪ ꯁꯣꯛ 1940 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯃꯉꯣꯟꯗ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯩ 2011ꯗ ꯑꯦꯝꯁꯨ ꯃꯌꯥꯏꯂꯣꯏꯁꯪꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯖꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯌꯥꯏꯂꯣꯏꯁꯪ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯊꯧ ꯄꯨꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯂꯩꯐꯝ ꯅꯋꯥꯡꯆꯤꯡꯗꯒꯤ ꯍꯥꯟꯅ ꯑꯦꯝꯁꯨ ꯍꯦꯗꯀ꯭ꯋꯥꯇꯔꯗ SBCꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯆꯍꯤ 4 ꯂꯩꯖꯔꯝꯃꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯝꯆꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡꯅ ꯈꯪꯅꯕ ꯍꯥꯏꯗꯤ ꯀꯥꯎꯁꯤꯜꯂꯛꯄ ꯃꯌꯥꯝ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯐꯣꯔꯦꯟꯅꯔ ꯏꯁꯨꯗꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯖꯕ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯏꯕ ꯑꯦꯝꯁꯨꯅ ꯄꯥꯡꯊꯣꯛꯏꯕꯁꯤꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯅꯤ ꯂꯩꯔꯤꯕ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯣꯔꯦꯟꯅꯔ ꯏꯁꯨꯁꯦ ꯀꯔꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯑꯗꯩ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯉꯁꯤꯃꯛ ꯂꯩꯔꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯝꯆꯥꯁꯤꯡꯁꯦ ꯀꯔꯝꯗꯧꯅ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯃꯇꯝꯗꯨ ꯌꯧꯔꯛꯑꯦ ꯍꯥꯏꯅ ꯑꯩ ꯊꯝꯖꯩ ꯄ꯭ꯔꯤꯌꯥꯅꯟꯗ ꯂꯩꯐꯝꯅ ꯊꯧꯕꯥꯜ ꯈꯤꯡꯗꯒꯤ ꯍꯥꯟꯅ 2019 ꯑꯃꯗꯤ 21ꯗ ꯑꯦꯝꯁꯨ ꯃꯌꯥꯏꯂꯣꯏꯁꯪꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯖꯔꯝꯃꯦ ꯑꯗꯣ ꯉꯁꯤ 40ꯔꯛ ꯁꯨꯕ ꯔꯤꯂꯥꯏꯖꯦꯁꯟ ꯗꯦ ꯑꯁꯤꯗ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ILP ꯍꯥꯏꯕꯁꯦ ꯃꯇꯝ ꯑꯗꯨꯗ ꯐꯣꯔꯦꯟꯅꯔ ꯏꯁꯨꯅ ꯇꯧꯕꯤꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ILP ꯆꯠꯅꯔꯒꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯨꯕ ꯇꯧꯖꯔꯨꯕ ꯃꯌꯥꯝꯗꯣ ꯃꯍꯩ ꯆꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯅ ꯄꯥꯝꯖꯕꯗꯣ ꯁꯔꯀꯥꯔꯅꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕ ꯐꯣꯔꯦꯟꯅꯔ ꯏꯁꯨ ꯍꯧꯖꯤꯛ ILP ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯦꯛ ꯑꯣꯏꯅ ꯐꯖꯅ ꯑꯣꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯃꯤꯠ ꯑꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯗ ꯆꯠꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯑꯩ ꯆꯔꯥꯡꯄꯥꯠꯇꯒꯤꯅꯦ ꯑꯩ 2015-17 ꯁꯦꯁꯟꯒꯤ ꯑꯦꯝꯁꯨ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯝ ꯄꯨꯖꯔꯝꯃꯤ ꯑꯗꯨꯅ ꯉꯁꯤ ꯁꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯦꯝꯁꯨꯅ ꯄꯥꯡꯊꯣꯛꯆꯕ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯗꯦ ꯍꯥꯏꯕꯗꯤ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯄꯥꯂꯟ ꯑꯁꯤꯕꯨ 2022ꯒꯤ ꯑꯣꯏꯕ 42nd ꯁꯨꯕ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯗꯦ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯃꯃꯥꯡꯉꯩ 1980ꯗ ꯐꯣꯔꯦꯟꯅꯔ ꯏꯁꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯍꯣꯡꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯑꯦꯝꯁꯨꯗꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯄꯥꯎꯖꯦꯜꯖꯔꯤ